Maying Tabiru Kwai Punoku, Image TV Taram, Oksabaloyana, Brajas Kumar Krumjari. Nasigi Maruba Pauda Isanda Prime Minister Narendra Modi na Saruk Yakri. Lupa crore amagal lising tadet humputaruk changna pakikadaba ring road project ngasi Chief Minister N Biren na hudokri. Income tax TDS return filing and refund claims haiba hiramda nomagi oiba national workshop pangthokri. Loinana 2024 Lok Sabha Mikhal da Narendra Modi na Sakti amuk pai khrabadi Mikhal aduna India gi aroiba Mikhal oiragani haina Congress President Mallikarjun Kharge na haikre. Tapung oyo pau lobirasi Delhi gi Bharat Mandapam da pangthok liba pariksha pe charcha gi 3 edition da saruk yariba Prime Minister Narendra Modi na Mahiroi Singh ahal laman Singh da masa Singh report card Singh visiting card oina siznadana haiki Mahiroi Singh nasu atopaga sangdamnabagi mahutta makhoi masa matomta compete tawnabasu haiki Prime Minister Modi na makhata na haiki bada thoram adu mahak masagi oina su exam amagumki pressure pibana thabak amatta Tawang amhande process kudingmak tapna tawgadabani thorom aduda saruk yakiba Union Education Minister Dharmendra Pradhan haikibadra 2047 da India bo develop India ama pahinanaba semgadariba Prime Minister Modi bo taramna okli ngasidi pariksha pe charcha asi mass movement ama oirakli Prime Minister Narendra Modi gi Taret Suba Pariksha pe Charcha 2024 gi thoramda Imphal gi Kendra Vidyalaya Lamphel gi Mahiroi Singh chu online gi kuthangda saruk yakre Class 11 tamlebi Mahiroi nupi Valentina Soramna thoram asigi matangda hai Mahiroi Singh gi khwaidi maru oiriba exam da thengnariba pakatpa amadi thukatpa si thengnaduna lai masi watau kramna Kohan gadagi amadi wakal laitana exam da saruk yagadagi haibagi wakalon pongdot nabagi tanza ama Prime Minister na puthok lakpa asi Mahiroi ekogi oina yamna kanaba amakak oi masigidamak Prime Minister bu thagatli haina pongdokhi discuss ways to make exam stress-free, support us to seek advice and tips from the Prime Minister itself. It was started since 2018 and the objective is to transform stress into success, enabling exam warriors to ace the exam with a smile on their face. So we are very thankful to our respected Prime Minister for creating such a tension-free atmosphere, especially for us students, which is very much needed these days. So that's all. Thank you. Jai Bharat, Jai Hind. Pangthok liba pariksha pe charcha 2024 gi matangda school asigi principal Bishnot Namramna asum hai Education policy and the various changes in the education system being implemented by the government of India, right? This process will continue, and I hope in the succeeding years, children, will no longer need to fear examinations. They will, examinations are just another event in the school calendar. This is what students should feel. Imphal manungda irang to lepiro apangwa thirga rally chatnaba insinba tokpiro vote ka ba daba thidana amata oina punsinduna yeknaba khudingmak lanthengna minarasi haina Manipur gi Chief Minister Nongthoma Biren phongdokre wafam singasi Pasoi Assembly Constituency gi manung chanba Takil Khongbal maning lekai da pangthokkiba Imphal Ring Road project hodopagi thorongga mari leinana phongdokkibani Imphal Ring Road project asi Asian Development Bank ADB gi senthang makhada lakadoriba komja lisingani kontrokta loishnana pandam thamli thoram aduda Mr. Govindas Konthojam Haikham Dingo Khasim Wasum Awangbo Nimai Dipu Gangmai MLA Thangjam Arun Kumar K Ibomsa Raghumani Kunjit Keshor TS Joy Kishan Prem Chandra Santi Yawa Chief Secretary Dr. Binit Joshi amasung tongan ba development singi
department singi makok thong officer sing su saruk yaki loinana thorom adugi manung channa pasoi SG MLA sapam kunjaki shorna pasoi SG miyam da chief minister Haksel gi tengbang card ration card widow pension old age pension ujwala gi gas cylinder sing su khusinaki So last 6-7 years. पुलिस के प्रकार की मर्द तो क्या खबर मरी लेने वाला गवर्नमेंट की ऑफिसिंग का सदर डीसी उन्होंने हत्ता अमल है मतो सेक्रेटरी उन्होंने हत्ता अमल है मतो दो टू विलेज में लेकाई दला अगर रखा नहीं ये नंबर फिर में यूजिंग यू ultimate transformation to my government ने और तो बहुत ज़रूरी राष्ट्रीय आपने अदब पर लोगों को होगा अगर इस समाज से उतर किसी को मांगने देर करना अगर यूथ से निकल जी विरोध मोर्चा में होगा ना हमारे पूरे को करना ताकत होती कारता ना कोई तरक्की करवाता हुए होगा ना मपान की माया में ना कुछ लगा तो ये खाना ले जाएंगे मैं उसको नंबर जोड़ करना भी कोई चीज़ तो यार पूरा यार सुनो नंबर तो यार थोरम अदुगा मै लेना चीफ मिनिस्टर बेरेना हाई चाही तरुक असिगी मतुंगदा लमदम असिदा अहोंबा कया अमा लाकले हाइबसी मणिपुर की मियामनसु उवा फंगलबनी लंबी थोंगी फिवम फगतले हाना पुलिस कमांडो उबदा किनरम अदु होजिक्ति पुलिस के मियामबगी मरक्ता अफमरी थमनदुना अहोंबा कया अमा फुरकले सानाबगी लमदसु मणिपुरना इंडिया की माई पुरकली मही मसिंगी लमदसु चाउना अहोंबा अमा पुरकली मसिना अखोगी चौखटपगी ममी अमा तारिबनी मसिगी मरक्ता कलक मिहो चौब कया अमना अपांदगी चंगसिलक्तुना लेबाक असिबु थुगाइननबा चौखटपगी लंबी असिबु मुथतननबा होटनरिबा असि बीजेपी लेंगाकना पालिबा मखैदी ओइथोक्लोय मसि पुनो असि अखोय पुना लांथेंगमिनदुना अपुनबना पांगलनी हाइब उलसी लंबी थोंग फगरहनबगी मनुंग सन्ना ngasiदगी था अहुम मरिगी मतुंगदा कोहिमा लांदना तमेंगलोंगदगी फावरगा गुवाहाटी फावबा पुंग तरुकी खोंगचतकी लंबी मियामदा खुसिनरगनी स्कूल फगरहनसी हाइब स्कीम असि पाइखतलबा मतुंगदा स्कूल कॉलेज फगरहनसी हाइबगी थबक थोरम सिंग पाइखतबा हौरे तोंगान चौखटपगी थबक थोरम सिंग सु मखाताना पाइखतननबा सेम सारी हाइनसु फोंदोखी नाकल अमरोमदा यूथ अफेयर्स एंड स्पोर्ट्स मिनिस्टर गोविंदास कोंथौजमना फोंदोरपदा ngasi नौना पाखतकदोरिबा प्रोजेक्ट असि किलोमीटर 58.23 सांगबा प्रोजेक्ट नि चीफ मिनिस्टर ना लंबी थोंग फगतहनबगी पाखलकलिबा थबक थोरम असि लंदम असिदा लैरिबा मियामना चथोक चसिन तौबदा अथुबदा यौबा ngamdaba kaya mayoknariba adu athuwa matamda yohanba ngamhallagani noise pollution su hanthanduna kanaba kaya ama phangalagani mahai tafam sang amadi hospital leiba mafam lambi thong phattabagi upun thokpa amadi noise pollution thoandanaba section thorang su lokhalagani crore lisingam charted humput taruk changna paket kar project asagi manungda kilometer 8.5 4 lane oigani masigi nakanda foot plaza thamgani cycling amadi jogging gi track su thamnanaba honagani kilometer dipuma thoi dasmik manga na 2 lane oigani kilometer 33 na green lane oigani masigi nakanda footpath haplagani lambi thong phagaranbagi matung inna mid size ki oina electric rickshaw amadi electric bus su chathananaba sem sargani paket kadoriba thabak asida manipur miyamgi support yaudana chokhat thorang sing pakatpa oithoktabana miyamna su lengakna pakhalakliba thabak thorom singda thongna hapidana apunbana pangalni haibadu utminasi haibopam phongdokhi direct benefit people on money upon they can be absorbed in any technical capacity or non-technical also. Aduna कोई ना 18 लाख main base से 18 लाख main base से कोई ना employment generate तो हम गने है बा. अदुगा 13.5 lakhs main base से ना indirect employment भी हम गने है बा. Indirect employment इस दुकान में सा रोड साइड तो बा.
And the value of the land will also increase in 100-fold once this road passes through. Aduga road sigi nakanda akoi dukan mayam phamba yagani, pan dukan hotel chung mayam phamba yagani, maduga akoina 13.5 lakhs bamboo akoina padaganeba. Manipur की गवर्नर अनुष्या उइके ना स्टेट अस लॉ एंड ऑर्डर ngak seliba army amadi assam rifles ki awang bathak laiba army amadi assam rifles ki miyosingda governor gold silver medal amadi citation certificate amam piduna ikai khumnaba utpagi thoram raj bhavan da pangthokre Imphal ki Raj Bhavan da pangthokpa medal yenthokpagi thoram da governor na hai Assam Rifles asi chahi chamaga marphutare suraba state asida law and order amadi counter insurgency thengnabada achauba thodang lori hojik state asida thokliba kanglup ki irang asida nakal animakta santi puraknanaba hotnariba asida governor na apenba phongdokhi ngasi governor medal pibagi thoram aduda chief secretary Dr. Binit Joshi security advisor Kuldeep Singh Additional Chief Secretary M. Is Khan, Commissioner Home T. Ranjit Amadi, IGAR South ki Major General Ranjan Serawat, Atai Army Amadi Assam Rifles ki Magok Thongbu officials laktuna saruk yaki. Sahi asi ki lakada by February tara fawda education esna haukiba MTS post ki result Haidok tabat tarabadi lakadriba Lok Sabha gi election boycott torgani haina candidates singna ngasi khongjang changchin kre Manipur education as MTS written test appeared candidates 2016-2018 gi JSC na ngasi lampel pat laiba Directorate of Education as the pangthokiba written test ki result athubada haidokadabani amadi anuba thabak launanabagi lengak na chathak liba thorang asi yaningde haiduna wakat khongjang changchin khibaga loinana Directorate ki office so lonsin ki Khongjang aduda saruk yakiba JSC ki President S. Gambhirna Pawmising hai BJP na lusingba anuba sarkar asibu thajaba thamduna hairiba thabak asi niyom sumna pangthokpaga loinana thuna haidokani haibagi wakhalonda thajakibani adubu department amadi thabak kowda chahi taruk teret namsilaga thamba haibasidi laibak amatada toromloi hojik applicant ayamba S bar oisalakle maram asina Haidoktana laiba MTS ki result asi athuda haidok piu amadi thabak asi haidok triba fawbadi anoba thabak kobiganu karigumba lakadarba tha February gi tara fawbagi manungda hariba thabak asi gi result haidok taba taragadi candidate yauna family lising kuntarukna lakadarba Lok Sabha gi election da saruk yararoi amadi boycott tawani phongdokhi Oi oi re sigi dai de sa koi Manipur go mena pubiu ad thabuk chu loi yon ge me am yon da yaroi mam di sidar ja ato buda koi mai theo ga di apun ato pom da kadai da chalu na adu posam de apply to bu khudong ja ju phangdre hai bu ja koi sakai matham mapam da haije ge adu ga athu matam da February gi date 10 mu manung ja thabuk haidok traga di akoi lakadu ge MP parliament election da akoi gi family yauna mi candidate sing control gi family yauna koi board ko to ni akoi support to roi 하이버제 그 미디어 만만한 것이 탐색이. Hojik lamda masih tok liba irang asi athubada assembly ki mepam pangthoktuna warusin puraknaba khanagadabani amadi lamdam asida NRC chatna hangadabani haibagi dabida CPI na sangsilakiba hunger strike ki nini chanba numita Irawat Bhavan da laiba CPI office ngasi chara henduna Andolon chathakre numit humni chathagadaba andolon asi ngarang Imphal East ki chalawda laiba Irabot Park tagi hokibani chathariba andolon asi hayang Kakching district ki manung chana laiba Kakching lamkhai da pangthoktuna loishingani ngasi Irabot Bhavan da chathakiba chara henbagi Andolon adura saruk yakiba CPI Manipur State Council ki State Secretary L. Torian Nahai hojik lamdam asi thoklibi irang asi political crisis amani maram asina political dialogue na warusin purakadabani paliba BJP lenga ki double engine sarkar pura fail oire lamdam asigi miyam na paliba lenga asida thajaba leitre confidence crisis thokle Article 355 chatnari bra chatna dribra haibagi chamam naba ama miyam da faunare maram asina athubada assembly mipam ama pangthoktuna lenga ki chapchaba ware ma lauduna waresin purakpa tangai fade loinana
Rundam asini laiba mitop sing asi khangdok nanaba 1951 the best year oiduna NRC chanhan gadabani loinana lamdam asida changchilakliba illegal immigrants sing asi makhoi maramdam da halan chigadabani amadi kuki khulai paibsingna ground rule kaya thugaiduna thabak kya chatharakpa asida maram oiraga lenga kayana sahi taunariba su agreement asi khudakta handokadabani haiki Maka tarduna mahakna hai lakadriba mathang thagi anidagi mari fawwa chathagadriba CPI gi National Council meeting Manipur gi hojik oiriba wathok asgi matangda khanagani amadi makatana lengang CPI na taleba dabi sing asi thabakta ontholakta batarabadi khongjang kya changchinandaba sem sari phongdoki solution propujaroi medi kursu play pamena solution propujaroi pinna paminna dana distok chatadana kaino keno aya yada tanaraga solution proposal lasting hoigani long lasting solution for keregadi political solution ni odin mapung hoidana koi democratic country mu wariba democratic state amanina jamian khallaga kareba yusigaduna assembly da bhajana pammaga problem sigi matang da kupna khanane negada bari IQAC Lilong Hauribi College Lilong IQAC YK College Wangjing Amadi Bharat Lengaki Income Tax Department Ahumna Punna Kosamnaraga Sinduna Ngasi Income Tax TDS Return Filing and Refund Claims Haiba Hiramda Nongmui Oiba National Workshop Pangthokre Tangkak ani thokna khaidok laga Lilong Hauribi College gi multipurpose hall da pangthokiba workshop hodopoi thoramda YK College Wangjing gi principal Dr. S. Kiri Singh na athoba mitunglen Lilong Hauribi College Lilong gi principal Professor Muhammad A. Satar Shahana Thormapu tax deducted at source TDS Imphal gi Intelligent and Criminal Investigation gi S. Sachidananda Singh amadi TDS Imphal gi Income Tax Officer Hawijam Zoyo Singh na akhanwa mitunglen Singh oina saruk yakhi Lilong Hauribi College gi principal Professor MDA Satar Shahana haikibada sahi khudingi February thada income tax statement ama submit tawdaba yade loinana return file amasu tawdaba yade masi ST nataba general category da laiba employee khudingmak nasu salarized gazetted officers singi tangai fadana tawdaba yadaba amakhak oiri maramsina income tax statement submit tawwa amadi return file submit tawwa si kamdauna tawbage haibage niyam sing khanhanduna masa masana tawba hainabagi damakta workshop asi pangthokpani ngasi pangthokliba workshop asina college ani asigi oja singda income tax ki matangda yamna mamutana khanglagani soidana workshop asi kanaba phanglagani haibagi thajaba lei haiki technical session da TDSKS Sachidanandana Singh amadi Hawijam Joyo Singh na resource person oina wangangki Panbayai ngasi workshop aduda YK College amadi Lilong Hauribi College gi staff cham henbana saruk yaki na sajasing ji loina masigi mamutana khangba ngamnabagi damakta ikoi na masigi workshop chi tawjabani income tax department da haijarwaga madu damakta ikoi income tax department so ikoi organizing committee tax thagasari aduga loina na masi workshop chi tawraba matungdagi di ikoi wajasing ji phadana gyan dana income tax ki return filing amadi income tax calculation and refund claim tawda soidana khangba helakani amadi improve akano kan Thobal Okram Wangwatabu Labor New Era Higher Secondary School Thobal gi Managing Committee na mamangda November mangada Imphal West District ki manung channa Lapupat Tera High School da hangliba relief camp da chana thaknanaba amadi mattress na singba polam kaya tingbang khraba matung ngasisu school asigi 2023 batch student amadi staff singna Kaching District ki manung channa wangu nongyai khong mapal Lalbung Community Hall da NYDO na sinduna lairiba lan ngakliba local volunteers singi damak chana thakna polam kya tingbang kre school sigi founders chairman and Ojit amadi principal Thongam Kumar na luchingduna chatkiba tingbang khongchat adubu local volunteers singi maike dagi apenba phongdolapaga loinana school management committee gi maike dagi su ngamliba makai angamba mateng sing makatana pangkhigani hari
Kaching Dramatic Union के आर्टिस्ट ओरंबा नोमाइतेम सुरजमनी सिंह कच्चिंग मखा लेकाई मयांग लम्बा परेंग लेबना ngarang January tang kunipan nomaijing numitta laibak thiba thodok amada manung matam sadana laikhidabada Liberty Theatre Kaching na awaw phondokre ngasi Liberty Theatre Kaching gi rehearsal hall da theater asigi director amasung artist sing na minute ani tumina leptuna laikhidabagi thawaina mapu magi mafamda ingna sikna lairunaba thongni jabaga loinana imung manunggi awabada su saruk yazake laikhidaba sujamani masagi chahi yangai tare sukre maki loinabi amadi machanupi ahum laihori Liberty Theatre na ihan hana puthokhiba langi saitheng haiba liladuda sujamani su khunja amagi saktam lauki Lupa crore tarahum doironggi oigedaba WI tablet lising marfudra 24th Assam Rifles na Jiribam amadi Tamenglong district anigi tainabadagi ngarang phagat pangamkhre faraba drug singdup Manipur police ta chinakre handaki drug phaba asina area asida khwaidagi yamna drug phaba gi thodok oidi hairi Imphal East District ke Common Zone 2 Pechi campus ta leiba PC Allied Health Institute asigi Managing Director Dr. Nongthombam Pravin Maitaina Thawel oiduna hodokre thorom asi wangkhai SC ge MLA Thangjam Arun Kumar na athoiba mitunglen oibaga loyana District Hospital Thawal ge MO in charge Dr. Thoksom Devraj Additional SP Traffic Control Police Wing Amaksam Devanand Singh We Care Solution ge Managing Director Wangkhai Rakpam Sriman Singh amadi Special Contractor Hijam Pakasna Sarukyaki PC Allied Health Institute ke Managing Director na Institute asida hangliba diploma amadi basic course singi manungsan na diploma course tamningba gidambak mai githa class 10 pass torwa mama mapa lajidrab sing oina mahairoi manga free da amadi hojik Manipur ki oiriba irang asina maram oiraga relief camp ta leiriba maheroi manga amaga su chad yankai discount piduna mahai tamhanabagi khudong chawa pigani haina pondokhi PC Allied Health Institute asi 2021 dagi pikna horpadagi maheroi khara amasu puthokpaga loinana thabaki khudong chawa su phanghankhre makha tarnasu medical gi mahai masingi lamda khongdaningba maheroi kya su puthokhi gani hari Thorom aduga mari lainana Wangkhai Assembly Constituency ki MLA Thangjam Arun Kumar na hai miyoiba ekhoina hek pokpadagi siba fawbada afaba nurse amadi doctor yamna maru oi Manipur tongan ba medical gi lamda institute kaya hangkhre adu paramedical gi oinadi ngasi fawba institute marang kaina leiba thengnadri adumakpo miyamna su afaba thabak torakpada ekhoi puna sogot minesi haina phondokhi Managing Director Dr. Pravin ga koi Jenin hoy Jenin ki family में हम सब भी Dr. Pravin family में हम सब भी अधिक मार का हम हम सब भी सी में हम से दोनों कुछ जगह का अंदर में हम से support na hai thare nasi institute se mai pala ka doni na nasi ai na tanjau da da ki nasi corporate speaker me ga ki na se na bi nasi na choba media na koi media ke through da nasi institute na ma ga da so so na do bi ni ha to so gi ma ke hi tamjai Thamapal Farak Laba Manipur gi irang asida ngasi fawada Manipur gi MLA Minister Yangkhaina Assembly mifam phamduna irang asigi matangda wa khanaba ngamdriba kuki MLA taragi mathakta action lokhatpa ngamdana leiriba asina Manipur Assembly gi mafam miyam gi lam koifam onthokpiro natraga community hall oina onthoklaga miyamda sinabiro haina imagi mairagi convener Thokchom Sujata na phondokre Speaker unaba lakiba aduda wafam asi Pongkibani Sujata na hai mamang sahigi December thada Ethics Privilege Committee ama semduna from kiba aduda membersing lakti haiduna yaithoki madugi matung ngasi fawba mifam pangthoktriba asi athua matamda Privilege Committee gi mifam phambiro haina Manipur Legislative Assembly gi Speaker unaba lakpani Laibak Thibana Secretary, Joint Secretary amadi Speaker Masalayam Dabadagi Unawa Funkidre Lakadriba February Ahan Sayol Pawagi Manungda Manipur da Lakaga Mepam Hamnanaba
खंगलमले दोइनाना मिफम असि फमदुना कुकी एमएलए तराना मणिपुर लेजिस्लेटिव असेंबली की मटकता लोगी वांगमद थबक तौरिवा असि अकनबा एक्शन लौखटपा अमदि एमएलए मिनिस्टर फमदगी मखोई लौथोक्तुना मणिपुर लो लई हाइबा अदु खंगल्लु हाइबनी अदुबु ngasi fawba emergency meeting kauduna wa tanabasu ngamde manipur legislative assembly asi chalaiba ngamdrabadi miyam gi lamkoifam natraga community hall oina onthok piro haina su hondokhi tang committee moigi tawraga phaminaraga pot se amtang loisanaba honamina se haba potuni icha singi mai da hore icha nupi myam na se lamjau da sorok da cha yamba singi mateng pangnam ne hadena mai sa marak sida nungsa gi merak sida paisa khaidana potana leibase yengba ngami braba moi lai lai su tamgada moi wakhal amta changdare ba lan sida bu lepadi yamba sing kam kalladi haibagin oi makta state sanga patam sida akoi gi leibiri ba sarkar leibiri ba side se amudang ruling party de leibi puna mangsina masing amta khandabi wa haiba pot se media gi thongda imai gi media gi taraf se gi UNACO School na sponsored to All Manipur Football Association Amphagi Medyang Makada State Level 9A-side Men's Open Football Tournament First UNACO Trophy 2024 ngasidagi UNACO School Chanungda punna team kontrani thoina group Nepal thokna khaidok tuna hodokre hodokpugi thoram aduda Khundrakpam Assembly Constituency ki MLA TS Lokeshwarna Chief Guest UNACO School ki Chairman Ningombam Irabantana President Amadi Youth Affairs and Sports Yaski Director P Phulen Maitei Central Reserve Police Force CRPF ki Ad hoc Commandant SS Mahesh Vishwakarma Film Actor RK Samandro Elias Kaiku Amadi NIPSO ke Advisor Y Tombana Mathang Sina Guest of Honor oina saruk yaki ngasi ahanba match oina Kripsa Naurantong amadi CSC Chanungna akan melamba taunaki thorom aduga mai leyana Khundrakpam SC ge MLA TS Lokeshwarna hai India manungda sana khotnabada Manipur gi chanaroi singna chauna mafam ama kanbata natana malem gi phambak thakta Manipur gi sanor kayana Manipur gi chaktakli ngasi UNACO School na Sinduna State Level ki thakta pangthok liba football tournament asina Manipur da laiba inkhalak liba Naharol Singbu mayai kaba nisadagi lapthok tuna sana khotnabada hena thawai yauduna afaba lamdam ama oirakna naba hotnarakpa asima yamna thagatningai ni loinana sanaroi singasu thakji khasi naina discipline laina sanaduna tungda mai pakna sanaroi ama oinanaba hotnasi hainasu phongdokhi bias laitana aduga amana kaba amana tuba gi sodrabani aduna sagi social phatana sanabiyo adug hare do UNACO School sibisu si sanaba si tournament sina yam da khaman bidna papa ore sanu hajaraga esuna tenjin ko thank you very much nakal amarom da UNACO School gi chairman Ningombam Irabanta Phongdokhibada Manipur bu malem gi miyam da masak khanghalliba sanaroi singbu yokhatpa haibasi UNACO gi pandamni UNACO School da tamliba mahiroi kya ngasi Manipur gi mahut sinduna sanaba mahiroi kya yauri masida sunatana afaba sanaroi kaya puthokna nabagi pandam da UNACO na Sport Academy ama लिंखना बसु सेम साबा लोइरे लोइना लंदम असिदा ngasi mak tangdu leita daba phibam amada leiba asi tangdu leita ba ingchik palamdam ama oiduna mahausa phibam da hanjilakna ba hotna ba amadi tournament asidagi phanglakpa sen sing aduna hojik relief camp sing da wana khangliba mioi sing da mateng khaladang oirabasu pangba ngamnana ba hotna ba da tournament asi pangthokpani Makatana su pangthok nanaba hotnagani haina phongdokhi tawrabani adu masamak su sanaroi oina hogibni sanabu yam pamjaba bisakamani adu maki makada ngasi akoina sigumba akoi program silengire kuju amuena akoida thawai hapire masi gamutu jo kogi director sapu akoi magedagi thagat phongdok chirimin kai kuno usari Congress President Mallikarjun Kharge na haikibada 2024 gi Lok Sabha Mikhal asida Narendra Modi na sakti adum paikrabadi Mikhal aduna India ge roiba Mikhal oiragani
Odisha ki Bhubaneswar pangthokpa Congress workers singi meeting da wangang laduna Congress president na wafam asi haikhibani Mikhal asida Modi nabu sakti paikrabadi democracy leiroi dictatorship leiragani Mikhal haibadu tawkhraroi dictatorship leikrabadi leibak asida general election pangthoklaroi miyamna vote haibadu thadaba phanglaroi makoina mi khudingda idina notice pihanduna miyoi khudingmakpu kihalli Miyoi kayadi makhogi party thadoknari kharana alliance thadoknari hugi masak oirba BJP amadi RSS ki ideology ki mayokta lainanaba party workers singda Kharge na section wa piki Rahul Gandhi na laibak asibu apunba purakpa pamli mahakna mohabbat ki dukan hangdokli aduga BJP amasung RSS na nafrat ki dukan hangdokli aduna sectional laisi BJP amasung RSS asi huni aikhogi hak aikhoidagi lokthok libani haina Kharge na phondoki aroibada moroy pau amohanna pariksa pe charcha gi 3 suba edition da Prime Minister Narendra Modi saruk yakhre Lupa crore lising mga chatret humputaruk chang na paket kadaba ring road project ngasi Chief Minister M. Biren na hodokre. Income tax, TDS, return filing and refund claims haiba hiramda nongmugoiba national workshop pangtokre. Loinana 2024 Lok Sabha Mikhal da Narendra Modi na sakti amuk pai khrabadi Mikhal aduna India ki royo Mikhal oirgani haina Congress President Mallikarjun Kharge na haikre nasi dabaktadi paudam pijaba matang asida lusinjare medyang tabir ba khwai punapu amukahanna khurumjari